US Air Force ki khwaidagi heavy duty tawriba bomber aircraft asi ishing drop amakhakna maram oiraga crash tawkhi marup mayam ngasigi video asidi aikhoi miyoi bagi apikpa asoiba amadagi lupa crore kaya mangkhibagi maramda semjaba atenba video amakhakni ngasigi video asisu viewer singna yengbada soidana interesting oigani khanjai video asibu loba fawi yingminasi marup mayambu DAshil 2.0 4Ever gi anoba video asida taramnu oksari. Number 5. Scotland gi sahar Aberdeen hariba mafam asidagi samudra romda kilometer chani lapna leiba mafam amada Piper Alpha kauba oil rig amakhak leramki 1976 sahi asida ihan hanba oina rig asidagi oil extract toba si hokibani samudra gi bottom dagi thau lokthokpagi thabak asi asoi angam yaudana fajana chatharamki chahi kharagi matungda rig asibu operate tawriba miyoi sing asina rig asidagi thauga loina loinana gas lokthokpagi thabaksu chatharamki thabak khudingmak under control da loinamak leramki operation bumba fajana chatharamki adubu 6 July 1988 numid asida gas lokthokliba pipe asida problem ama lakpadagi makhoigi supervisor asina maintenance ki damakta pipe ayadaba matek asi lokthoklamki aduga masidagi gas asi tholaktanaba jaga asida metal plate ama panchilamki supervisor asina mayamda gas pump asibu start tawdanaba instruction ama piramki adubu mathangi numitta thabak suba hoba matamdadi kana amatana supervisor gi instruction adu paramkhide aduga gas pump adu start torumki gas pipe asida gas tholaktanaba paliba metal plate asi gas ki pressure asi thingba ngamdabadagi mafam asida achouba maijaw ama horaklamki aduga rig asida thau su leiba maramna rig asi maina tumna chakpa horaklamki aduga rig asida thabak suriba 167 workers sing asi siba machet khakna hingauki asigumba apikpa asoiba workers singna instruction pahaudabadagi Thokkhiba Thoudok asina company da $2 billion asi mangjakhi. Number 4. 2017 da release Thokkhiba DC gi Justice League hariba film asigi big fan singna karigumba khara notice torumki Henry Cavill film asida Superman sariba nupa asigi machine gi saruk asi film asigi scene kharadadi yengbada kainoma tawba Superman gi original saktam adu mandaba scene yarumki masina Superman gi saktam asibu change tohanbata natana Superman gi big fan singna khwaidagi nuaitaba amadi sauningba ama oiramki masi pumba asi Justice League film asigi shooting loirba matung film asibu editing tawba matamda Superman gi scene khara fajadaba pamdaba yawbadagi amuk hanna shooting tawnaba hairamki adubu masida problem oiriba asi matam asidadi Henry asi Mission Impossible 6 ki shooting tawrumki film asigi role gi matung innadi mahak makoi khaktaba yaramkhide adubu Justice League ki Superman gi scene gi damaktadi Henry bu clean chef tawba pamlumki adubu Mission Impossible gi producer nadi ayaba piramkhide maram asidagi Henry na koi hongna Superman gi shooting asi tarumki aduga editor singna masibu semdoknaba hotnaba matamda Superman gi masak asi aduki matik honglamki Henry gi koi asina maram oiraga film asida extra 25 million asi khars torumki loina na film asigi low rating na maram oiraga film asigi box office su kaya yorumkide. Number 3. V2 bomber aircraft asi heavy strategic aircraft amani 23rd February 2008 numit asida Micronesia gi airbase asidagi V2 bomber asi take off torumki adubu hek paikhalakpaga ka hena wangna paikhatringe matamda V2 bomber asi crash torumki 5100 hours leptana paiba ngambagi sakti yauriba V2 bomber plane asi khanghodana kaikhiba asida miyoi kayana thajanaramkide kona thangda investigation tawruba matamdadi aircraft asigi air pressure sensor asida nong mari khara tasinduna leramki maram asidagi aircraft asina hek paikhalakpaga sensor asidagi main control board ta signal piba ngamdabadagi B2 bomber plane asi balance tawba ngamdana leimaida paithaklamki laibak fabadi pilot ani asi hanna mangjaunana plane asidagi paithokokhi aircraft asina take off tawdringai mamangda masibu ningthina sengdoklamlabadi $2 billion asi manglamloidabani. Number 2.
13 January 2012 ꯅꯨꯃꯤꯠ ꯑꯁꯤꯗ Costa Concordia ꯀꯧꯕ ꯁꯤꯞ ꯑꯃ ꯏꯇꯥꯂꯤꯒꯤ ꯁꯍꯔ ꯁꯤꯚꯤꯇꯣꯚꯦꯀꯤꯌꯥꯗꯒꯤ ꯖꯔꯅꯤ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯤꯞ ꯑꯁꯤ ꯆꯌꯣꯜ ꯑꯃ ꯃꯦꯗꯤꯇꯦꯔꯦꯅꯤꯌꯟ ꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯒꯤꯗꯃꯛꯇ ꯖꯍꯥꯖ ꯑꯁꯤꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯔꯨꯠ ꯑꯁꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯄ꯭ꯂꯥꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯁꯤꯞ ꯑꯁꯤꯗ ꯄꯨꯟꯅ 3,200 ꯄꯦꯁꯦꯟꯖꯔꯁ ꯑꯃꯗꯤ 1,000 ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁ ꯌꯥꯎꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯞ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯈꯤ꯫ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯕ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯇꯧꯈꯤ꯫ ꯑꯗꯨꯕꯨ 32 ꯄꯦꯁꯦꯟꯖꯔꯁꯀꯤ ꯊꯋꯥꯏꯗꯤ ꯀꯟꯕ ꯉꯝꯍꯧꯈꯤꯗꯦ꯫ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯁꯤꯞ ꯑꯁꯤꯒꯤ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯁꯤꯞ ꯑꯁꯤꯒꯤ ꯍꯥꯟꯅꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕ ꯔꯨꯠ ꯑꯁꯤꯗ ꯆꯠꯇꯅ ꯑꯇꯣꯞꯄ ꯔꯨꯠ ꯖꯤꯒ꯭ꯂꯤꯑꯣ ꯑꯥꯏꯂꯦꯟ ꯂꯣꯝꯗ ꯆꯠꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗꯗꯤ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯣꯟꯀꯣꯔꯗꯤꯌꯥ ꯁꯤꯞ ꯑꯁꯤꯒꯤ ꯂꯦꯐꯠ ꯁꯥꯏꯗ ꯑꯁꯤꯗ ꯅꯨꯡꯖꯥꯎꯁꯤꯡ ꯑꯁꯤꯅ ꯈꯦꯠꯄꯗꯒꯤ ꯐꯤꯚꯝ ꯀꯥꯏꯅ ꯍꯣꯔꯝꯈꯤ꯫ ꯁꯤꯞ ꯑꯁꯤ ꯁꯥꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯨꯟꯅ $612 ꯃꯤꯂꯤꯌꯟ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯟꯅ $2 ꯕꯤꯂꯤꯌꯟ ꯍꯦꯟꯅ ꯆꯪꯈꯤ꯫ ꯃꯁꯤꯒꯤ ꯁꯤꯞ ꯑꯁꯤ ꯁꯥꯕꯗ ꯆꯪꯈꯤꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯁꯔꯨꯛ 3 ꯍꯦꯟꯅ ꯈꯔꯆ ꯇꯧꯈꯤ꯫ ꯃꯁꯤꯗ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯒꯤ ꯄꯩꯁꯥ, ꯁꯤꯞ ꯑꯁꯤ ꯆꯤꯡꯈꯠꯄꯒꯤ ꯄꯩꯁꯥ, ꯑꯃꯗꯤ ꯁꯤꯞ ꯑꯁꯤꯕꯨ ꯁ꯭ꯀꯦꯞ ꯇꯧꯕꯒꯤ ꯄꯩꯁꯥꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯅꯝꯕꯔ 1 ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯄꯜ ꯀꯝꯄꯅꯤꯒꯤ ꯁꯨꯞꯅꯇꯒꯤ 10% ꯁꯤꯌꯔ ꯑꯁꯤꯒꯤ ꯚꯦꯂꯨ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯕꯒꯦ ꯍꯥꯏꯕꯁꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯑꯦꯄꯜꯒꯤ 10% ꯁꯤꯌꯔ ꯑꯁꯤ ꯁꯨꯞꯅꯇꯒꯤ $800ꯗ ꯌꯣꯟꯊꯣꯛꯈꯤ, ꯍꯥꯏꯕꯗꯤ ꯆꯥꯎꯔꯥꯛꯅ 60,000 ꯃꯨꯛꯀꯤ ꯆꯥꯡꯅꯤ꯫ ꯁ꯭ꯇꯤꯚ ꯖꯣꯕꯁ ꯑꯃꯗꯤ ꯁ꯭ꯇꯤꯚ ꯋꯣꯖꯅꯦꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯔꯣꯟ ꯋꯥꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯦꯄꯜꯒꯤ ꯐꯥꯎꯟꯗꯔ ꯑꯃꯅꯤ꯫ 1976 ꯆꯍꯤ ꯑꯁꯤꯗ ꯁ꯭ꯇꯤꯚ ꯖꯣꯕꯁ ꯑꯃꯗꯤ ꯁ꯭ꯇꯤꯚ ꯋꯣꯖꯅꯦꯛ ꯑꯅꯤꯒ ꯄꯨꯜꯂꯒ ꯔꯣꯟ ꯋꯥꯏꯟ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯦꯄꯜ ꯀꯝꯄꯅꯤ ꯑꯁꯤ ꯍꯧꯗꯣꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯔꯣꯟ ꯋꯥꯏꯟꯅ ꯑꯦꯄꯜꯒꯤ 10% ꯁꯤꯌꯔ ꯑꯁꯤ ꯐꯪꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯔꯣꯟ ꯋꯥꯏꯟꯒꯤ ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯍꯥꯛꯅ ꯑꯦꯄꯜꯒꯤ 10% ꯁꯤꯌꯔ ꯑꯁꯤ $800ꯗ ꯌꯣꯟꯊꯣꯛꯂꯝꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯦꯡꯂꯒꯗꯤ ꯑꯦꯄꯜꯒꯤ 10% ꯁꯤꯌꯔ ꯑꯁꯤ $120 ꯕꯤꯂꯤꯌꯟꯒꯤ ꯆꯥꯡꯗꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ 10% ꯁꯤꯌꯔ ꯑꯁꯤ ꯌꯣꯟꯊꯣꯛꯂꯝꯗꯕ ꯇꯥꯔꯒꯗꯤ ꯔꯣꯟ ꯋꯥꯏꯟ ꯉꯁꯤ ꯋꯥꯔꯜꯗꯒꯤ 5 ꯔꯤꯆꯦꯁ ꯄꯔꯁꯟ ꯑꯣꯏꯔꯝꯒꯗꯕꯅꯤ꯫